ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯎꯔꯤ ꯂꯥꯏꯔꯦꯝꯕꯤ ꯌꯣꯛꯄ ꯄꯥꯈꯪ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯋꯥꯟ ꯑꯁꯨꯝ ꯎꯁꯥꯁꯤꯡ ꯑꯗꯨ ꯃꯄꯨꯟ ꯃꯄꯨꯟ ꯁꯦꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯁꯨꯝ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯝꯁꯤꯟꯈꯤꯗꯨꯅ ꯄꯨꯡ ꯊꯦꯡꯖꯤꯟꯕ ꯑꯗꯨꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯤ ꯃꯊꯟꯇ ꯆꯥꯎꯔꯕ ꯎꯃꯪ ꯑꯗꯨꯗ ꯑꯀꯤꯕ ꯂꯩꯇꯦ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯃꯆꯜꯒꯤ ꯈꯟꯗꯨꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯒꯗꯧꯕ꯫ ꯑꯁꯨꯝꯅ ꯋꯥꯄꯨꯟ ꯑꯗꯨ ꯁꯦꯝꯂꯤꯉꯩ ꯅꯥꯀꯟꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯉꯥꯜ ꯅꯥꯏꯕ ꯄꯣꯠꯁꯛ ꯑꯃ ꯃꯁꯦꯛ ꯐꯥꯎꯅ ꯐꯥꯎꯗꯣꯔꯛꯂꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯋꯥꯟ ꯑꯗꯨ ꯉꯛꯅ ꯃꯉꯥꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯃꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯆꯕꯨꯟ ꯃꯊꯛ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯊꯋꯥꯟꯗꯨ ꯄꯥꯈꯠꯅ ꯉꯛꯅ ꯍꯟꯇꯣꯛꯏ꯫ ꯊꯋꯥꯟꯅ "ꯀꯔꯤꯅꯣ? ꯁꯤꯗꯤ ꯃꯪꯂ ꯇꯥꯏꯕꯪ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯕꯨ ꯑꯩꯕꯨ..." ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯗ "ꯍꯦ ꯇꯝꯕ ꯄꯥꯈꯪ ꯊꯋꯥꯟ, ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯁꯅꯨ ꯂꯦꯝꯕꯤ ꯑꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯃꯇꯥꯡ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥ ꯁꯅꯨ ꯂꯦꯝꯕꯤꯕꯨ ꯄꯨꯔꯛꯅꯕ ꯍꯥꯏꯗꯨꯅ ꯍꯩꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛꯀꯗꯕꯅꯤ"꯫ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯍꯥꯛꯀ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀ ꯀꯔꯝ ꯇꯧꯅ ꯂꯩꯃꯤꯟꯅꯒꯅꯤ? ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯅ ꯍꯦꯛ ꯂꯩꯍꯣꯝꯁꯤꯡ ꯑꯁꯤꯗ ꯂꯧꯈꯠꯈꯤꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗ ꯋꯥꯗꯨꯅꯇ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯅꯨꯡꯉꯥꯏꯕ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯏꯃꯨꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯈꯣꯏꯒꯤ ꯂꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯄꯥꯈꯪ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯌꯦꯡ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯂꯣꯏꯅꯕꯤꯒꯗꯕ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛ ꯑꯗꯨꯁꯨ ꯃꯇꯝ ꯃꯇꯥꯡ ꯑꯩꯅ ꯁꯣꯏꯗꯅ ꯅꯍꯥꯛꯀ ꯊꯦꯡꯅꯍꯟꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤꯅ ꯀꯔꯤ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯕꯛꯅ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝ ꯂꯣꯏꯔꯛꯂꯤ꯫ ꯌꯥꯍꯧ ꯉꯟꯕ ꯌꯦꯟꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯈꯣꯡꯂꯛꯀꯅꯤ꯫ ꯑꯩꯒꯤ ꯁꯥꯐꯣꯡꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯏꯆꯥ ꯁꯅꯨ ꯂꯦꯝꯕꯤꯁꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎ ꯃꯁꯥ ꯑꯗꯨꯗꯒꯤ ꯎꯔꯤꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯀꯨꯝꯅ ꯁꯟꯗꯣꯔꯛꯇꯨꯅ ꯊꯋꯥꯟꯒꯤ ꯃꯐꯝꯗ ꯄꯤꯔꯛꯏ꯫ ꯊꯋꯥꯟ ꯃꯥꯁꯨ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯤꯒꯥꯎ ꯁꯥꯗꯨꯅ ꯑꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯅ ꯊꯋꯥꯟꯒꯤ ꯇꯝꯄꯥꯛꯇ ꯂꯩꯈ꯭ꯔꯕꯗ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯝꯕ ꯎꯖꯥꯎ ꯑꯆꯧꯕꯗꯨ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯉꯥꯡꯁꯤꯕꯨ ꯑꯩꯅ ꯌꯨꯝꯗ ꯄꯨꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯅꯤ? ꯏꯃꯥꯅ ꯑꯃꯨꯛꯀꯔꯤ ꯍꯥꯏꯒꯅꯤ? ꯋꯥꯖꯔꯛꯂꯕ ꯏꯃꯥꯅ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯊꯥꯔꯒꯗ꯭ꯔꯥ? ꯈꯪꯗꯦ, ꯌꯦꯡꯕ ꯍꯥꯏꯕꯗꯨ ꯅꯣꯡꯗꯝꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯕꯨ ꯇꯝꯕꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯋꯥꯟ ꯄꯨꯔꯛꯄ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯅꯒꯟꯗ ꯄꯣꯠꯁꯤꯟꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯐꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯀꯞꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯄꯗ ꯅꯨꯃꯤꯠꯅ ꯈꯔ ꯈꯔ ꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯝꯄꯥꯛ ꯌꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯒꯗꯕ ꯁꯨꯞꯅꯇꯒꯤ ꯈꯨꯜ ꯑꯃꯈꯛꯇ ꯂꯥꯜꯂꯒ ꯂꯩꯔꯕꯅꯤ꯫ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯊꯋꯥꯟ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯑꯉꯛꯄꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯁꯨ ꯌꯧꯔꯔꯦ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯊꯋꯥꯟꯅ ꯆꯤꯡꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯈ꯭ꯔꯒ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤ꯫ ꯑꯃꯗꯒꯤ ꯑꯃ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯊꯋꯥꯟ ꯀꯣꯟꯊꯣꯡ ꯌꯧꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯀꯣꯔꯧꯍꯟꯕ ꯏꯄꯥꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯃꯆꯟ ꯔꯤꯇꯨꯅ ꯃꯕꯨꯡꯅ ꯑꯉꯥꯡ ꯑꯃ ꯄꯣꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ "ꯇꯥꯆꯧ, ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ?" "ꯏꯃꯥꯗꯤ, ꯏꯆꯟ ꯀꯧꯊꯣꯔꯛꯎ, ꯇꯥꯆꯧ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯤꯔꯒꯦ." ꯔꯤꯇꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯊꯋꯥꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯩ꯫ ꯏꯌꯥꯏꯅꯨꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯔꯤꯇꯨ? ꯅꯕꯨꯡꯗꯨꯕꯨ ꯑꯉꯥꯡ ꯑꯃ ꯄꯨꯔꯛꯑꯣꯏ ꯍꯥꯏꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ "ꯍꯥꯏ ꯑꯆꯧꯕ, ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ?" "ꯏꯃꯥ, ꯑꯩꯁꯨ ꯈꯪꯗꯦ, ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯇꯁꯦꯡꯅ." "ꯑꯗꯨꯕꯨ ꯀꯝꯗꯧꯕꯅꯣꯅꯦ ꯑꯆꯧꯕ?" ꯊꯋꯥꯟ ꯃꯃꯥꯅ ꯍꯪꯕ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯈꯥꯛꯄ ꯂꯩꯇ ꯂꯤꯊꯣꯔꯛꯏ꯫
ꯏꯌꯥꯏꯅꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯄꯥꯈꯪ ꯅꯪꯅ ꯀꯔꯝꯅ ꯑꯉꯥꯡ ꯑꯁꯤ ꯌꯣꯛꯀꯅꯤ? ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡ ꯑꯁꯤꯅ ꯀꯝꯗꯧꯕ? ꯑꯗꯨꯅꯅꯦ ꯑꯉꯥꯡꯁꯦ ꯀꯅꯥꯅ ꯃꯆꯥ ꯌꯥꯎꯗꯕ ꯑꯃꯗ ꯄꯤꯊꯣꯛꯈꯤꯁꯤ. ꯏꯃꯥ, ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯋꯥ ꯇꯥꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯦ ꯃꯇꯝ ꯊꯥꯅꯗꯨꯅ ꯄꯨꯔꯛꯄꯅꯤ. ꯍꯦꯛ ꯁꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕ ꯃꯥꯜꯂꯤ. ꯔꯤꯇꯨꯅ, ꯏꯃꯥ, ꯑꯉꯥꯡꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ. ꯍꯦꯛ ꯌꯦꯡꯕꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯟ ꯄꯤꯕ ꯆꯪꯂꯛꯄ ꯌꯥꯝꯅ ꯃꯥꯜꯂꯤ. ꯇꯥꯆꯧꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ. ꯑꯉꯥꯡꯁꯦ ꯅꯁꯨ ꯁꯛꯅ ꯂꯧꯁꯤꯜꯂꯨ ꯏꯃꯥ. ꯇꯥꯆꯧꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏ. ꯌꯦꯡꯉꯁꯦ ꯏꯃꯥ. ꯈꯪꯗ꯭ꯔꯦ, ꯏꯃꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣ. ꯅꯆꯤꯟ ꯅꯅꯥꯎꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ. ꯔꯤꯇꯨ, ꯑꯉꯥꯡꯁꯦ ꯉꯔꯥꯡꯗꯒꯤ ꯀꯔꯤꯁꯨ ꯄꯤꯖꯗꯕꯅꯤ. ꯇꯥꯆꯧꯅ ꯈꯪꯗꯗꯅ ꯅꯪ ꯀꯔꯤ ꯇꯧꯔꯒ ꯃꯕꯨꯛ ꯊꯟꯅꯕ ꯑꯝꯇ ꯇꯧꯁꯤ. ꯀꯞꯁꯨ ꯀꯞꯇꯦ ꯇꯧꯔꯤꯁꯤ. ꯑꯉꯥꯡꯗ ꯂꯥꯏꯔ ꯈꯪꯗꯦ ꯇꯧꯔꯤꯁꯤ. ꯑꯁ ꯇꯥꯆꯧ, ꯅꯪꯁꯤꯗꯤ. ꯃꯁꯛꯁꯦ ꯌꯥꯝꯅꯁꯨ ꯐꯖꯩ, ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯇꯥꯆꯧ ꯋꯥꯁꯨ ꯋꯥꯔꯤ. ꯏꯔꯨ ꯂꯨꯖꯔꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ. ꯍꯣꯏ ꯇꯥꯆꯧ. ꯑꯁꯨꯝꯅ ꯊꯋꯥꯟꯅ ꯑꯉꯥꯡ ꯑꯃ ꯄꯨꯔꯛꯈ꯭ꯔꯦ ꯇꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯆꯤꯟꯐꯕꯤ ꯀꯥꯡꯕꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯌꯨꯝ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯗꯕ ꯃꯈꯩ ꯃꯆꯤ ꯃꯆꯤ ꯐꯝꯗꯨꯅ ꯀꯟꯅ ꯈꯟꯅ ꯅꯩꯅꯔꯤ. ꯏꯕꯦꯌꯥꯏꯅ, ꯄꯥꯈꯪꯅꯕꯨ ꯀꯥꯏꯗꯩ ꯑꯉꯥꯡꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯆꯦ, ꯉꯁꯥꯏ ꯑꯩꯅ ꯎꯍꯧꯔꯕꯅꯤ. ꯑꯩꯅ ꯑꯌꯨꯛꯀꯤ ꯂꯥꯏ ꯊꯥꯡꯃꯩ ꯊꯥꯅꯅꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯦꯅ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ. ꯑꯗꯨꯗ ꯎꯍꯧꯕꯅꯤ. ꯃꯃꯥꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ? ꯌꯥꯎꯔꯛꯇꯦ ꯏꯆꯦ, ꯃꯊꯟꯇꯅꯤ. ꯑꯉꯥꯡ ꯑꯗꯨꯒ ꯉꯛꯈ꯭ꯔꯦ. ꯁꯦꯜ ꯇꯥꯅꯤꯅ ꯂꯥꯏꯔꯕ ꯀꯣꯛꯀꯅꯤꯅ ꯆꯠꯈ꯭ꯔꯒ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯄꯨꯔꯒ ꯍꯜꯂꯛꯏ. ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯏꯆꯦ. ꯏꯆꯦ, ꯍꯥꯏꯅꯔꯤꯉꯩꯗ ꯏꯅꯦ ꯏꯌꯥꯏꯅꯨꯁꯦ ꯂꯥꯛꯑꯦꯗꯣ. ꯍꯩꯃ, ꯃꯥꯒꯤꯁꯦ ꯁꯪꯒꯣꯝ ꯁꯨꯡꯕ ꯇꯥ ꯇꯣꯃꯥꯜ ꯍꯣꯏꯗ ꯑꯣꯏꯔ ꯃꯥꯜꯂꯤ. ꯑꯣ, ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯂꯧꯕ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤꯌꯦ. ꯃꯕꯣꯛ ꯑꯐꯕꯤꯅꯤ ꯑꯣꯏꯗꯣꯏꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯅꯣꯛꯏ. ꯏꯌꯥꯏꯅꯨꯅ, ꯍꯥꯏ ꯇꯣꯃꯥꯜ, ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ? ꯂꯩꯇꯕ ꯖꯥꯠꯂꯅꯦ, ꯀꯅꯥꯝꯇ ꯍꯦꯛ ꯎꯗꯦꯗ. ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯊꯔꯣꯗꯨ ꯃꯅꯤꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯑꯦ, ꯏꯆꯦ, ꯀꯩ ꯍꯥꯏꯒꯦ? ꯃꯈꯣꯏ ꯃꯄꯥꯗꯤ ꯂꯩꯔꯝꯃꯣꯏꯌꯦ. ꯍꯥꯏ, ꯁꯟꯒꯤ ꯁꯪꯒꯣꯝꯒ ꯂꯩꯔꯤꯕ꯭ꯔꯣ ꯅꯣꯏꯒꯤ? ꯈꯖꯤꯛꯇꯪ ꯂꯧꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ. ꯍꯌꯦꯡꯗꯒꯤꯕꯨꯗꯤꯅꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛꯇꯣ ꯈꯥꯛꯑꯣ. ꯏꯆꯦ, ꯈꯪꯗꯦꯅꯦꯍꯦ. ꯃꯍꯩ ꯃꯤꯅ ꯂꯧꯅꯈꯤꯕꯅꯤ. ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯒ ꯌꯦꯡꯉꯨꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯦ. ꯏꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯏꯃꯥꯕꯣ, ꯑꯩꯈꯣꯏ ꯊꯋꯥꯟꯅ ꯄꯨꯔꯛꯑꯦ ꯍꯥꯏꯕ ꯑꯉꯥꯡꯗꯨꯒꯤꯔꯥ? ꯃꯥꯅꯤꯅꯦꯍꯦ. ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯧꯗꯣꯏꯁꯤ. ꯑꯩ ꯇꯁꯦꯡꯅꯅꯦ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯁꯥꯔꯕꯅꯤ. ꯊꯔꯣ, ꯏꯆꯥ ꯄꯥꯈꯪ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣꯅ ꯈꯜꯂꯕꯅꯤ. ꯐꯔꯦꯁꯦ ꯏꯃꯥꯕꯣ, ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯇꯒꯤ ꯈꯔ ꯂꯧꯈ꯭ꯔꯣ. ꯐꯔꯦ, ꯈꯔ ꯍꯦꯛ ꯄꯤꯔꯛꯑꯣ. ꯏꯆꯦ, ꯑꯩꯁꯨ ꯅꯈꯣꯏꯗ ꯂꯥꯛꯀꯦꯅ ꯈꯜꯂꯝꯃꯤꯅꯤ. ꯅꯪ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ? ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤ. ꯍꯣꯏ ꯏꯆꯦ. ꯊꯝꯕꯥꯜꯁꯨ ꯄꯨꯕꯤꯔꯛꯑꯣ. ꯃꯊꯟꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ. ꯍꯣꯏ ꯏꯆꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯊꯣꯔꯛꯂꯝꯃꯤ. ꯊꯝꯕꯥꯜꯅ, ꯏꯃꯥ, ꯈꯨꯔꯥꯍꯟ ꯊꯋꯥꯟ ꯍꯣꯏꯗ ꯆꯠꯇꯣꯏꯔꯣ? ꯃꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯂꯥꯛꯏꯗꯣ ꯑꯩꯒ ꯏꯇꯥ ꯁꯥꯟꯅꯕ ꯌꯥꯔꯦꯀꯣ? ꯍꯣꯏ, ꯅꯪꯒ ꯏꯇꯥ ꯁꯥꯟꯅꯔꯗꯕꯅꯤ. ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅꯤ. ꯊꯥꯔꯤꯛꯅ, ꯏꯅꯦ, ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯑꯣ, ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯅꯦ ꯇꯣꯃꯥꯜ ꯍꯣꯏꯗꯒꯤ ꯂꯧꯔꯨꯕꯅꯤ. ꯏꯅꯦ, ꯅꯁꯨ ꯑꯁꯦꯡꯕꯁꯨ ꯅꯠꯇꯕ ꯑꯗꯨꯕꯨ ꯌꯣꯛꯇꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕ ꯃꯇꯝꯗ ꯍꯦꯟꯅ ꯁꯦꯜ ꯆꯪꯅꯅꯕꯅꯤ. ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯐꯩ. ꯑꯗꯨꯁꯨ ꯅꯠꯇꯦ. ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯀꯝꯗꯧꯕ? ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯄꯨꯖꯔꯛꯂꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯋꯥꯔꯁꯨ ꯋꯥꯅ ꯌꯣꯛꯄ ꯇꯥꯔꯦꯗꯅ. ꯏꯆꯦ, ꯅꯆꯥ ꯄꯥꯈꯪꯗꯨꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯇꯨꯅ ꯂꯩꯔꯒ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯁꯨꯝ ꯂꯩꯈ꯭ꯔꯗꯤꯀꯣ, ꯌꯣꯛꯏꯕ ꯑꯉꯥꯡꯗꯨꯗꯤꯅꯦ ꯅꯨꯄꯤꯅꯤ, ꯆꯥꯎꯔꯛꯑꯒ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯈꯤꯅꯤ. ꯅꯆꯥ ꯅꯨꯄꯥꯒꯤꯗꯤ ꯏ ꯍꯥꯏꯕꯗꯣ ꯂꯩꯍꯧꯔꯣꯏ. ꯅꯠꯇ꯭ꯔꯅꯦ ꯏꯅꯦ? ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯕꯤꯌꯨ. ꯄꯨꯛꯆꯦꯜ ꯆꯥꯎꯕꯅꯒ ꯀꯥꯟꯅꯕ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ. ꯑꯣ, ꯈꯪꯗꯦ. ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ. ꯏꯆꯥꯒꯤ ꯃꯒꯨꯟ ꯈꯪꯕ ꯅꯨꯄꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯅ ꯏꯃꯧ ꯑꯣꯏꯖꯔꯅꯤ. ꯆꯠꯂꯦ. ꯏꯁꯨꯗꯣ ꯀꯞꯄꯝꯃꯅꯤ. ꯋꯥꯈꯜꯂꯣꯟ ꯑꯃꯅꯤꯅꯦꯍꯦ. ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯋꯥ ꯑꯣꯏꯅꯒ ꯇꯥꯕꯤꯗꯦꯅꯦ. ꯑꯣ, ꯇꯥꯔꯣꯏ. ꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯖꯕꯩꯅꯤ. ꯁꯤꯗꯅꯦ ꯂꯩꯀꯥꯏꯒꯤ ꯃꯧꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯃꯤꯋꯥꯗꯣ ꯉꯥꯡꯅꯔꯅꯨ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣꯒ ꯏꯌꯥꯏꯅꯨꯒ ꯆꯠꯈ꯭ꯔꯦ. ꯁꯈꯤꯅ, ꯃꯁꯤꯒꯤ ꯊꯔꯣ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯐꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ. ꯊꯥꯔꯤꯛꯅ, ꯌꯦꯡꯁꯤ. ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯒꯠꯂꯒ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ. ꯊꯋꯥꯟꯅ, ꯏꯃꯥ, ꯁꯪꯒꯣꯝ ꯂꯧꯔꯛꯑꯕꯣ?
ꯍꯣꯏ ꯍꯣꯏ ꯏꯃꯥꯅ ꯂꯧꯔꯛꯑꯦ ꯂꯩꯔꯝꯗꯗꯅ ꯑꯃꯨꯛꯅꯦ ꯅꯇꯩꯃ ꯍꯣꯏꯒꯤ ꯁꯔꯨꯛꯇꯣ ꯑꯗꯨꯗꯒꯤ ꯈꯔ ꯂꯧꯔꯛꯏꯕꯅꯤ ꯊꯔꯣꯅ ꯊꯋꯥꯟ ꯑꯉꯥꯡꯗꯨꯕꯨ ꯀꯗꯥꯏꯅꯣ ꯑꯝꯇ ꯌꯦꯡꯒꯦ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯦ ꯍꯥꯏꯔꯤꯅꯦ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯔꯤꯇꯨꯅ ꯂꯧꯍꯧꯕꯅꯦ ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯊꯝꯕꯥꯜꯅ ꯃꯃꯥ ꯏꯅꯥꯎꯗꯣ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯏꯇꯥ ꯁꯥꯟꯅꯅꯕ ꯈꯨꯔꯥꯇꯣꯟꯅ ꯄꯨꯔꯛꯏ ꯊꯋꯥꯟꯅ ꯍꯣꯏ ꯍꯣꯏ ꯈꯨꯔꯥꯇꯣꯟꯅ ꯄꯨꯔꯛꯑꯕꯅꯤ ꯆꯪꯉꯣ ꯆꯪꯉꯣ ꯊꯔꯣꯁꯨ ꯆꯪꯈ꯭ꯔꯦ ꯏꯌꯥꯏꯅꯨꯅ ꯊꯋꯥꯟ ꯏꯃꯥ ꯏꯆꯥꯅ ꯇꯧꯔꯤꯕꯁꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤ ꯈꯜꯂꯕꯁꯨ ꯌꯥꯗꯦꯅꯦꯍꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯏꯃꯥ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯒꯤ ꯃꯔꯥꯜꯗꯤ ꯂꯩꯇꯦ ꯎꯔꯤ ꯎꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯉꯥꯛꯇꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯒꯦ ꯏꯃꯥꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯊꯔꯣꯅ ꯏꯆꯦ ꯑꯉꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯀꯨꯆꯨꯅꯒ ꯃꯔꯣꯜ ꯑꯃ ꯉꯧꯔꯤꯕ ꯁꯪꯂꯤ ꯁꯪꯂꯤꯒ ꯇꯧꯔꯒ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩ ꯅꯨꯡꯁꯤꯕꯅꯦ ꯅꯨꯡꯁꯤꯕꯅꯦ ꯑꯩꯒꯤ ꯏꯁꯨꯁꯦ ꯍꯌꯦꯡ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯁꯛ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯀꯗꯧꯔꯤꯕꯅꯤ ꯁꯨꯀꯞꯁꯨ ꯀꯞꯇꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯔꯤꯇꯨ ꯁꯦꯁꯦ ꯑꯉꯥꯡꯁꯦ ꯇꯨꯝꯗꯣꯔꯦ ꯁꯨꯝꯕꯤꯔꯨꯔꯣ ꯍꯣꯏ ꯏꯌꯥꯏꯅꯨꯅ ꯊꯔꯣ ꯏꯆꯦꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯆꯧꯕꯅꯗꯤ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯛꯏ ꯏꯆꯦꯁꯨ ꯑꯗꯨꯃꯉꯥꯏ ꯑꯉꯥꯡꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥ ꯄꯥꯈꯪ ꯑꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯃꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯌꯨꯝꯕꯥꯟꯕ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯔꯔꯣꯏꯀꯣ ꯏꯆꯦ ꯄꯨꯛꯆꯦꯜꯁꯨ ꯄꯤꯛꯁꯤꯟꯒꯅꯨ ꯑꯆꯧꯕꯅ ꯇꯧꯔꯤꯕꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯐꯩ ꯏꯅꯦꯅꯁꯨ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯉꯥꯏ ꯑꯉꯥꯡꯁꯦ ꯃꯒꯨꯟ ꯌꯥꯝꯅ ꯆꯦꯜꯂꯤ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯍꯩ ꯏꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯇꯨꯅ ꯅꯁꯨꯒꯨꯝꯅ ꯈꯜꯂꯨ ꯑꯆꯧꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯃꯇꯝꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤ ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯊꯔꯣꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯕꯁꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯎꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯍꯟꯗ ꯊꯋꯥꯟꯒꯤ ꯏꯃꯨꯡꯅ ꯋꯥꯅ ꯌꯣꯛꯆꯔꯛꯏ ꯑꯉꯥꯡ ꯑꯁꯤꯅ ꯊꯋꯥꯟꯒꯤ ꯏꯃꯨꯡꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯑꯌꯨꯛꯇ ꯆꯥꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯍꯦꯟꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯀꯌా ꯑꯃꯗꯤ ꯄꯨꯔꯛꯈ꯭ರꯕꯅꯤ ꯊꯋꯥꯟ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯁꯅꯥꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯖꯩ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯂꯦꯝꯕꯤꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ ꯃꯁꯛꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯤꯡꯊꯤꯖꯩ ꯃꯔꯝꯁꯨ ꯃꯣꯛꯏ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯜꯂꯛꯆꯩ ꯊꯋꯥꯟ ꯊꯕꯛ ꯊꯣꯛꯂꯝꯗꯥꯏ ꯑꯗꯨꯗ ꯃꯆꯥꯕꯨ ꯎꯅꯤꯡꯗꯨꯅ ꯏꯄꯥꯒꯤ ꯁꯅꯥꯂꯦꯝꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯄꯥ ꯆꯠꯂꯒꯦꯀꯣ ꯕꯥꯕꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯋꯥꯔꯤ ꯇꯥꯔꯨꯕꯅꯤ ꯏꯄꯥ ꯊꯕꯛ ꯆꯠꯂꯒꯦ ꯅꯕꯣꯛꯀ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯅꯦꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯣꯏ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯟꯁꯨ ꯆꯠꯈ꯭ꯔꯦ ꯏꯕꯣꯛꯀꯤ ꯁꯅꯥꯂꯦꯝꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯣꯛꯀ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯏꯁꯨ ꯏꯕꯦꯟ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯍꯣꯔꯦꯟꯗꯤꯅꯦ ꯅꯅꯦ ꯍꯣꯏꯗꯁꯨ ꯆꯠꯂꯨꯁꯤꯔꯣ ꯍꯣꯏ ꯑꯕꯣꯛ ꯏꯅꯦꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯀꯞꯄ ꯌꯥꯗꯦ ꯏꯁꯨꯁꯤꯗꯤ ꯏꯁꯨꯁꯨꯅꯦ ꯃꯇꯝ ꯌꯧꯔꯛꯑꯀꯥꯟꯗ ꯅꯅꯦꯒꯨꯝꯅ ꯅꯍꯥꯛꯁꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯏꯕꯣ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯅꯨꯄꯤ ꯑꯃ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯏ ꯏꯌꯥꯏꯅꯨ ꯋꯥꯗꯣ ꯇꯥꯕꯗ ꯄꯥꯈꯠꯆꯩ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯏꯁꯨꯗ ꯑꯩꯒꯤ ꯏꯃꯥꯗꯣ ꯎꯔꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯊꯌꯥꯏꯅꯨ ꯀꯧꯏ ꯍꯥꯏ ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏ ꯏꯕꯣ ꯑꯗꯨꯒ ꯑꯩꯗꯤ ꯏꯃꯥꯁꯨ ꯃꯁꯛ ꯎꯍꯧꯗ꯭ꯔꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯛ ꯌꯥꯝꯅ ꯈꯪꯅꯤꯡꯏ ꯏꯌꯥꯏꯅꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯨ ꯅꯨꯄꯤꯁꯤꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯏꯌꯥꯏꯅꯨꯅ ꯈꯪꯂꯦ ꯀꯔꯝ ꯇꯧꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯗꯨꯅ ꯌꯨꯝꯂꯦꯞ ꯆꯥꯔ ꯂꯦꯞꯀꯅꯤ ꯇꯁꯦꯡꯅ ꯈꯟꯕꯗ ꯏꯌꯥꯏꯅꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯤ ꯑꯁꯤꯗ ꯏ ꯃꯇꯨꯝꯗꯒꯤ ꯎꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯕꯅꯤ ꯃꯕꯣꯛꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯁꯅꯥꯂꯦꯝꯕꯤꯅ ꯑꯕꯣ ꯀꯩꯗꯧꯔꯒꯦ ꯃꯪꯉꯒ ꯁꯨꯝ ꯂꯩꯔꯗꯤ ꯑꯕꯣꯛ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ ꯆꯥꯛꯇꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯒꯤꯗꯣ ꯂꯣꯏꯔꯦꯕꯣ ꯆꯥꯔꯁꯤꯔꯥ ꯁꯦꯁꯦ ꯁꯠ ꯆꯥꯊꯣꯛꯁꯤ ꯑꯗꯨꯒꯅꯦ ꯆꯠꯅꯅꯕ ꯏꯕꯥꯅꯤꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯃꯕꯦꯟꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯔꯤꯇꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯀꯣꯟꯊꯣꯡ ꯌꯧꯔꯕꯗ ꯏꯃꯨꯡꯗꯒꯤ ꯀꯣꯜ ꯂꯤꯛ ꯏꯟꯈꯥꯡꯁꯤꯡ ꯑꯗꯨ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ
ꯑꯗꯨꯕꯨ ꯎꯔꯦ ꯃꯅꯦꯕꯨ ꯐꯨꯔꯝꯂꯤꯕ ꯑꯗꯨ ꯁꯅꯂꯦꯝꯕꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯥꯃ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯏ꯫ ꯀꯩꯅꯣ ꯃꯥꯃ ꯑꯩꯒꯤ ꯏꯅꯦꯗ ꯁꯨꯃꯥꯏꯅ ꯐꯨꯔꯤꯗꯤ? ꯑꯩ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ? ꯅꯪꯁꯨ ꯐꯨꯗ꯭ꯔꯤꯉꯩꯗ ꯆꯠꯂꯣ꯫ ꯇꯣꯝꯆꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯃ ꯅꯪꯅ ꯏꯅꯦ ꯐꯨꯔꯤꯗꯣ ꯄꯥꯕꯗ ꯍꯥꯏꯗꯣꯛꯑꯒ ꯅꯪꯁꯨ ꯐꯨꯍꯜꯂꯨꯔꯥ? ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯂꯦꯝꯕꯤꯒꯤ ꯃꯅꯥꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯦ꯫ ꯏꯌꯥꯏꯅꯨꯅ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ? ꯑꯩ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯎꯗ꯭ꯔꯕꯔꯣ? ꯑꯁꯪꯕꯤꯅ ꯍꯣ ꯐꯠꯇꯕ ꯅꯆꯥ ꯅꯤꯡꯉꯣꯜꯁꯦ ꯋꯥꯔꯛꯄꯤꯕꯅꯤ ꯌꯨꯝꯗꯒꯤꯗꯤ ꯀꯩꯝꯇ ꯇꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ꯫ ꯏꯌꯥꯏꯅꯨꯅ ꯍꯥꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯗ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯕꯗꯣ꯫ ꯏꯁꯤꯡꯒꯤ ꯀꯌꯥꯝ ꯂꯨꯒꯦ ꯈꯪꯅꯤꯡꯂꯕꯗꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯊꯔꯣ ꯑꯗꯣ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯉꯨ ꯍꯥꯏꯕꯗꯣ꯫ ꯏꯃꯨꯡ ꯑꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯅꯤꯡꯂꯕꯗꯤ ꯀꯔꯝꯕ ꯂꯣꯟꯆꯠ ꯆꯠꯀꯦ ꯈꯪꯅꯤꯡꯂꯕꯗꯤ ꯌꯨꯝꯒꯤ ꯑꯉꯥꯡꯗ ꯌꯦꯡꯉꯨ ꯍꯥꯏꯕꯗꯨ ꯍꯦꯛ ꯆꯨꯝꯃꯤꯗ꯫ ꯑꯁꯪꯕꯤꯅ ꯏꯅꯝꯃꯅ ꯄꯥꯎꯔꯧꯒ ꯄꯤꯕꯤꯗꯅ ꯇꯥꯛꯏꯕꯗꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯕꯨ ꯀꯌꯥꯝꯕꯨ ꯐꯒꯦ ꯍꯥ? ꯅꯆꯥꯅꯨꯄꯥ ꯄꯥꯈꯪꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯎꯃꯪꯗꯒꯤ ꯈꯨꯜꯂꯛꯄ ꯃꯆꯥ ꯑꯃ ꯌꯣꯛꯁꯤꯜꯂꯒ ꯌꯥꯝꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯕꯒꯁꯨ ꯁꯥꯔꯤꯅꯦ꯫ ꯍꯥꯏ ꯑꯩꯒꯤ ꯏꯁꯨꯒꯤꯗꯤ ꯃꯃꯥ ꯂꯩꯅꯦ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯇꯧꯅꯨ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯉꯥꯡꯕꯗꯣ ꯇꯧꯒꯅꯨ꯫ ꯑꯩꯒꯤ ꯐꯠꯇꯕ ꯏꯆꯥꯁꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯟꯅ ꯇꯧꯔꯝꯗꯦ ꯄꯨꯔꯒ ꯆꯠꯆꯈ꯭ꯔꯒꯦ꯫ ꯏꯃꯥ ꯑꯩ ꯆꯠꯂꯨꯏ ꯏꯃꯨꯡꯁꯤꯗ ꯑꯩ ꯑꯗꯨꯃꯛ ꯂꯩꯖꯍꯧꯒꯦ꯫ ꯏꯃꯥꯒꯤ ꯕꯦꯃꯥ ꯆꯠꯁꯤ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯂꯩꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯇꯦꯝꯁꯤꯡꯅꯅꯕꯅꯤ꯫ ꯐꯠꯇ꯭ꯔꯕ ꯅꯄꯨꯔꯣꯏꯕ ꯁꯤꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯈꯛ ꯆꯠꯀꯦ ꯈꯟꯒꯅꯨ꯫ ꯏꯅꯦ ꯆꯠꯂꯁꯤ ꯌꯨꯝꯗ ꯁꯤꯗ ꯏꯅꯦꯅ ꯂꯩꯍꯧꯕꯗꯣ ꯏꯅꯦꯕꯨ ꯃꯥꯝꯃꯅ ꯆꯌꯣꯜꯁꯤꯃꯗ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯕꯤꯅꯤ ꯆꯠꯂꯁꯤ꯫ ꯁꯅꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯆꯨꯝꯂꯕꯅꯤ꯫ ꯃꯗꯨꯃꯛꯅꯤ ꯑꯁꯪꯕꯤꯒ ꯇꯣꯝꯆꯥꯒꯅ ꯈꯜꯂꯝꯕꯁꯨ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯞꯇꯥꯕ ꯃꯈꯩ ꯐꯨꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯨ ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯔꯤꯇꯨꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯟꯁꯤꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯁꯪꯕꯤꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯃꯆꯤꯟꯁꯤ ꯌꯥꯎꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯋꯥ ꯑꯁꯤꯒꯨꯝꯕꯁꯦ ꯍꯦꯛ ꯉꯥꯡꯉꯗꯅ ꯅꯪꯅ ꯊꯤꯔꯤꯕ ꯅꯆꯤꯟꯗꯨꯗ ꯈꯨꯄꯥꯛꯅ ꯍꯦꯛ ꯊꯥꯔꯛꯎꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯤꯇꯨꯅ ꯏꯟꯊꯣꯛꯇꯨꯅ ꯏꯃꯥ ꯋꯥꯡꯃ ꯂꯥꯟꯕ ꯊꯕꯛ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯆꯨꯝꯕꯁꯨ ꯑꯣꯏꯒꯅꯤ꯫ ꯌꯨꯝꯁꯤꯗ ꯑꯩꯅ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯑꯗꯨꯃꯛ ꯑꯣꯠꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯏꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯒ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯕ ꯄꯥꯝꯗꯕꯒꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯋꯥꯅ ꯈꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯅꯤ꯫ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯏꯐꯝꯗ ꯌꯥꯎꯗ꯭ꯔꯤ꯫ ꯏꯃꯥꯅ ꯄꯥꯝꯂꯤꯕꯗꯣ ꯅꯅꯤꯡꯇꯝꯅ ꯇꯧꯍꯧꯔꯣ꯫ ꯑꯗꯨꯒ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯁꯨ ꯏꯐꯝꯗ ꯂꯥꯟꯈꯤꯕꯒꯤ ꯃꯍꯩꯗꯣ ꯐꯪꯕ ꯑꯣꯏꯌꯨ꯫ ꯁꯅꯂꯦꯝꯕꯤꯅ ꯕꯨꯕꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯉꯁꯤꯗꯒꯤ ꯊꯥꯕꯨꯝ 3 ꯊꯥꯕꯤꯔꯝꯒꯦ ꯀꯔꯝꯅ ꯂꯩꯒꯦ ꯌꯦꯡꯉꯨ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯥꯏꯔ ꯃꯤꯔ ꯈꯪꯗꯕꯁꯦ ꯑꯩꯈꯣꯏꯗꯒ ꯑꯣꯟꯁꯤꯜꯂꯝꯃꯤꯅꯦ꯫ ꯏꯌꯥꯏꯅꯨ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯅ ꯏꯁꯨꯊꯣꯏ ꯅꯪ ꯍꯌꯦꯡꯈꯩ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ ꯃꯈꯣꯏꯅ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯕꯤꯅꯤ ꯏꯁꯨꯒꯤ ꯃꯤꯡꯆꯠ ꯊꯤꯔꯛꯀꯅꯤ꯫ ꯍꯣꯏ ꯑꯕꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯍꯥꯟꯅꯗꯒꯤ ꯊꯋꯥꯟꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯏꯃꯥ ꯀꯥꯏ ꯆꯠꯂꯨꯒꯦ? ꯍꯩꯃꯥ ꯔꯤꯇꯨ ꯀꯩꯗꯧꯔꯒꯦ? ꯈꯪꯗ꯭ꯔꯦꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯏꯃꯥꯁꯨ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯕꯥꯕꯥ ꯏꯅꯦꯁꯦ ꯃꯥꯝꯃꯅ ꯐꯨꯔꯒ ꯂꯩꯔꯝꯃꯤꯕ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯤꯕ꯫ ꯀꯔꯤꯒꯤꯅꯣ? ꯔꯤꯇꯨ ꯅꯪ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯔꯒꯦ? ꯍꯥꯏ ꯅꯆꯟꯒꯤ ꯃꯔꯥꯜ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯩ ꯂꯩꯔꯤꯕꯁꯤ ꯇꯁꯦꯡꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯕꯅꯣ? ꯊꯥꯆꯧ ꯇꯣꯛꯑꯣ ꯅꯆꯜꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯕꯥꯕꯥ ꯏꯅꯦꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯠꯍꯜꯂꯒꯨꯝꯁꯦ꯫ ꯑꯁꯨꯝꯅ ꯏꯌꯥꯏꯅꯨꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯑꯁꯤ ꯇꯁꯦꯡꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯃꯧ ꯅꯍꯥ ꯈꯔꯅꯗꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯁꯈꯤꯅ ꯏꯅꯦ ꯏꯌꯥꯏꯅꯨ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯊꯣꯛꯂꯤꯕꯁꯦ ꯇꯁꯦꯡꯅ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯏꯆꯥ ꯏꯁꯨꯅ ꯃꯇꯧ ꯇꯝꯅꯅꯕꯅꯤ꯫ ꯊꯋꯥꯟ ꯐꯪꯉꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯉꯥꯡ ꯑꯃ ꯌꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯔꯤꯇꯨ ꯐꯪꯉꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯑꯒ ꯂꯩ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯅꯤ ꯇꯧꯔꯤꯕꯁꯤ꯫ ꯊꯥꯔꯤꯛꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯕꯅꯤ ꯈꯣꯡꯒꯣꯏꯅꯔꯀꯥꯟꯗ ꯈꯪꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯆꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯏꯌꯥꯏꯅꯨꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯈꯤꯠ ꯍꯦꯟꯅꯁꯨ ꯌꯦꯡꯁꯤꯟꯕꯅꯤ꯫
ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯊꯥꯔꯤꯛ ꯁꯈꯤꯇꯣꯝꯕꯤ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯏꯌꯥꯏꯅꯨꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯊꯥꯔꯤꯛꯅ, "ꯏꯅꯦ, ꯍꯣꯏ ꯏꯅꯦ, ꯇꯥꯕ꯭ꯔꯣ?" "ꯑꯦ, ꯀꯩꯗꯧꯔꯒꯦ ꯊꯥꯔꯤꯛ? ꯀꯔꯤ ꯂꯩꯔꯦ? ꯅꯈꯣꯏ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤꯕꯗꯤ? ꯏꯅꯦꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯅ ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯅꯆꯥ ꯑꯅꯤꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯉꯥꯛꯇ. ꯅꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯁꯨ ꯈꯪꯕ ꯅꯠꯇꯦ. ꯂꯥꯡꯐꯩ ꯆꯠꯂꯨꯔꯒ ꯑꯃ ꯄꯨꯔꯛꯏ. ꯅꯆꯥ ꯅꯨꯄꯤꯁꯨ ꯑꯗꯨ ꯃꯉꯥꯏ, ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ. ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯅꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯣꯏꯅ ꯂꯝꯗꯝꯅꯔꯅꯤ." "ꯍꯥꯏ, ꯊꯥꯔꯤꯛ, ꯀꯩꯅꯣꯅꯦ ꯅꯈꯣꯏꯁꯤꯕꯣ? ꯅꯊꯧꯒ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ? ꯍꯥ? ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯤꯗ ꯅꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯏꯆꯦꯅ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯊꯥꯔꯣꯅ, "ꯍꯥꯏ, ꯑꯩꯗꯤ ꯌꯦꯡꯁꯤꯟꯗꯦꯅ. ꯑꯁꯣꯏꯕ ꯅꯈꯣꯏꯕꯨ ꯇꯥꯛꯄꯤꯕꯅꯤ. ꯃꯤꯒꯤ ꯏꯃꯨꯡꯗ ꯇꯧꯖꯕꯅꯤ. ꯃꯃꯥ ꯃꯆꯥ ꯃꯥꯏꯅ ꯌꯥꯅꯅꯕ ꯉꯥꯡꯅꯖꯁꯅꯤ. ꯊꯕꯛ ꯁꯨꯒꯦꯗꯤ ꯂꯩꯇꯦ. ꯃꯤꯋꯥ ꯇꯞ ꯇꯥꯈꯩ ꯉꯥꯡꯅꯔꯒ ꯃꯤꯒꯤ ꯏꯃꯨꯡꯁꯤꯗ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯏꯅꯦ. ꯅꯊꯧꯗꯤ ꯂꯩꯇꯦꯀꯣ ꯅꯈꯣꯏꯁꯦ. ꯅꯁꯥ ꯅꯁꯥꯒꯤ ꯅꯆꯥꯅꯁꯨꯗꯣ ꯁꯣꯏꯗꯅꯕ ꯍꯣꯠꯅꯧ." "ꯑꯦ, ꯏꯆꯦꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯎꯠꯄꯤꯔꯛꯏꯔꯣ? ꯑꯩꯈꯣꯏꯅ ꯇꯧꯕꯁꯤꯗ ꯏꯆꯦꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯁꯅꯥꯂꯦꯝꯕꯤꯁꯤꯕꯨ ꯏꯆꯦꯒꯤ ꯏꯆꯥꯔꯣ?" ꯊꯥꯔꯣ ꯆꯪꯁꯤꯟꯗꯨꯅ ꯁꯈꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ. "ꯍꯥꯏ, ꯅꯆꯤꯟ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯀꯅꯨ. ꯑꯗꯨꯛ ꯌꯥꯝꯅ ꯃꯆꯣꯛ ꯃꯄꯥꯛ ナꯏꯗꯕ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ, "ꯀꯅꯥꯅ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯃꯥ ꯂꯩꯇꯦ ꯍꯥꯏꯕꯅꯣ? ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯅ." ꯃꯌꯥꯝꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯂꯣꯏꯅ ꯌꯦꯡꯅꯩ. ꯃꯁꯛ ꯃꯇꯧ ꯋꯥꯠꯇ꯭ꯔꯕꯤ ꯂꯥꯏꯔꯦꯝꯕꯤꯗ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕ ꯅꯨꯄꯤ ꯑꯃꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯉꯛ ꯉꯛꯅꯔꯦ. "ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯂꯦꯝꯕꯤꯒꯤꯗꯃꯛ ꯃꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯗꯨꯛ ꯆꯥꯎꯕ, ꯃꯤꯅ ꯇꯥꯕꯗ ꯉꯝꯂꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥꯅ ꯃꯔꯥꯜ ꯑꯣꯏꯅ ꯄꯤꯕꯤꯔꯤꯕꯗꯤ?" ꯊꯥꯔꯤꯛꯅ, "ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯄꯤꯛꯄ ꯅꯆꯥ ꯑꯁꯤꯕꯨ ꯃꯊꯟꯇ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯗꯤ?" "ꯑꯩꯒꯤ ꯏꯄꯥ ꯁꯂꯥꯏꯔꯦꯜꯅ ꯃꯆꯥ ꯑꯩꯕꯨ ꯃꯇꯝ ꯈꯔ ꯑꯌꯥꯕ ꯄꯤꯕꯤꯗꯕꯒꯤ ꯑꯄꯤꯛꯄ ꯏꯆꯥ ꯑꯁꯤꯕꯨ ꯃꯄꯥꯒꯤ ꯇꯝꯄꯥꯛꯇ ꯃꯇꯝ ꯈꯔ ꯆꯥꯎꯖꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯤꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ. ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯏꯕ ꯑꯁꯤꯅꯤ." ꯊꯥꯔꯣꯅ, "ꯍꯥꯏ, ꯁꯈꯤ, ꯊꯥꯔꯤꯛ, ꯅꯈꯣꯏ ꯑꯅꯤꯅꯦ. ꯅꯪꯒꯤ ꯅꯨꯄꯥꯗ ꯑꯩꯅ ꯍꯥꯏꯔꯒ ꯅꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯍꯟꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ. ꯅꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯀꯣꯛ ꯃꯁꯤꯡ ꯊꯤꯗꯨꯅ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯂꯩꯔꯤꯅꯦ. ꯆꯠꯂꯣ, ꯑꯄꯤꯛꯄ ꯅꯆꯥꯁꯤꯡꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯨꯆꯣ." ꯂꯥꯛꯂꯤꯕ ꯆꯤꯟꯐꯕ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯝ ꯌꯧꯔꯕ꯭ꯔꯥ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯍꯟꯈ꯭ꯔꯦ. ꯏꯌꯥꯏꯅꯨꯅ, "ꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯏꯃꯥꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ? ꯏꯃꯥ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ." "ꯏꯃꯥ, ꯇꯥ ꯊꯋꯥꯟ ꯍꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ?" ꯍꯜꯂꯛꯑꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯑꯅꯤ." "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯇꯥ ꯊꯋꯥꯟ ꯂꯥꯛꯑꯒ ꯄꯨꯟꯅ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯅꯆꯥ ꯍꯥꯏꯖꯔꯒꯦ." "ꯐꯔꯦ. ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯆꯜꯁꯤꯒ ꯅꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯣ." "ꯏꯃꯥꯒꯤ ꯁꯅꯥꯂꯦꯝꯕꯤ, ꯏꯆꯥꯒꯤ ꯃꯁꯛ ꯎꯔꯛꯇꯕ ꯆꯍꯤ 50 ꯌꯥꯝꯂꯛꯂꯤ. ꯏꯆꯥꯗꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯝꯂꯦꯗꯣ." "ꯏꯃꯥ," ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯂꯦꯝꯕꯤ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ. "ꯌꯥꯔꯦ. ꯅꯃꯥ ꯅꯆꯥ ꯀꯨꯏꯅ ꯎꯅꯗꯕꯒꯤꯅꯤ. ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯨꯔꯣ. ꯔꯤꯇꯨ, ꯅꯅꯝ ꯑꯁꯤ ꯆꯪꯃꯤꯟꯅꯔꯣ." ꯊꯥꯔꯣꯅ, "ꯏꯆꯦ, ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯩꯈꯣꯏ ꯊꯋꯥꯟꯁꯤꯅ ꯍꯥꯏꯁꯨ ꯁꯨꯛꯍꯥꯏ ꯍꯥꯏꯗꯦ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯌꯥꯗ ꯃꯅꯨꯡ ꯆꯦꯠꯈ꯭ꯔꯕ ꯃꯤꯅꯣ? ꯈꯪꯗꯦ ꯊꯥꯔꯣ. ꯏꯆꯦꯁꯦ ꯋꯥꯈꯜ ꯑꯃꯗꯤ ꯇꯥꯗ꯭ꯔꯕꯅꯤ. ꯍꯣꯔꯦꯟꯅꯦ ꯇꯣꯃꯥꯒ ꯅꯕꯥꯅꯤ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯥꯛꯑꯣ. ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯅꯕ." "ꯍꯣꯏ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯣꯏꯔꯣꯛ ꯀꯣꯏꯅ ꯐꯝꯅꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯋꯥ ꯉꯥꯡꯂꯛꯏ. "ꯏꯃꯥ, ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗꯣ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ. ꯃꯗꯨꯒꯤꯗꯃꯛꯇ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯩꯒ ꯇꯥ ꯊꯋꯥꯟꯒ ꯍꯥꯟꯅꯁꯨ ꯎꯅꯈꯤꯗ꯭ꯔꯤ, ꯃꯁꯛꯁꯨ ꯈꯪꯗꯦ. ꯏꯃꯥ, ꯅꯆꯥꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ. ꯑꯩꯁꯦ ꯎꯔꯤ ꯂꯥꯏꯔꯦꯝꯕ ꯀꯤꯌꯥꯝꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯎꯔꯤ ꯂꯥꯏꯔꯦꯝꯕꯤ ꯊꯌꯥꯏꯅꯨꯅꯤ. ꯑꯩꯍꯥꯛꯅ ꯂꯝ ꯍꯦꯜꯂꯨꯕꯒꯤ ꯎꯔꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯈꯤ. ꯂꯝ ꯍꯦꯟꯕꯤ ꯑꯩꯒꯤ ꯏ ꯃꯇꯨꯝ ꯏꯆꯥ ꯁꯅꯥꯂꯦꯝꯕꯤꯕꯨ ꯀꯅꯤꯡꯕ ꯀꯧꯕꯅꯤꯅ ꯑꯩꯅ ꯏꯄꯥ ꯎꯔꯤ ꯂꯥꯏꯔꯦꯝꯕ ꯀꯤꯌꯥꯝꯕꯅ ꯇꯥ ꯊꯋꯥꯟꯗ ꯁꯤꯡꯖꯥ ꯆꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯋꯥꯁꯛꯍꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯤꯟꯅꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯉꯁꯤ ꯐꯥꯎꯕ ꯇꯥ ꯊꯋꯥꯟꯅ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯗꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯝꯂꯦ. ꯃꯁꯤꯃꯨꯛ ꯄꯦꯟꯕꯗꯤ ꯑꯅꯤꯁꯨꯅ ꯂꯩꯇ꯭ꯔꯦ. ꯑꯗꯨꯕꯨ ꯏꯃꯥ,
ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯅꯤꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕꯁꯨ ꯌꯥꯗꯦ꯫ ꯏꯆꯥ ꯁꯅꯥꯂꯦꯝꯕꯤꯕꯨ ꯎꯔꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯁꯨꯕꯣ? ꯃꯗꯨ ꯉꯝꯃꯣꯏꯌꯦ꯫ ꯂꯥꯏꯔꯦꯝꯕꯤ, ꯏꯁꯨꯁꯤꯗꯤ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯕꯣꯛ ꯑꯩꯅ ꯏꯁꯨꯁꯤꯕꯨ ꯎꯖꯕ ꯃꯇꯝꯗ ꯃꯕꯣꯛ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯏꯁꯨꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯏꯃꯥ, ꯃꯗꯨꯗꯤ ꯅꯆꯥꯅ ꯑꯌꯥꯕ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯒꯤ ꯏꯄꯥꯅꯁꯨ ꯌꯥꯔꯛꯇꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯃꯗꯨꯗ ꯂꯝ ꯍꯦꯟꯗꯨꯅ ꯂꯩꯔꯒꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯁꯥ ꯐꯪꯂꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯄꯣꯛ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯒꯅꯤ꯫ ꯑꯩꯒꯤ ꯏꯁꯨꯒ ꯀꯥꯏꯅꯔꯒꯗꯕ? ꯑꯩ ꯉꯝꯃꯣꯏ꯫ ꯊꯋꯥꯟ ꯃꯥꯗꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯊꯌꯥꯏꯅꯨꯅ, ꯊꯋꯥꯟ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯐꯝꯗꯗꯤ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯔꯤꯇꯨꯅ, ꯂꯥꯏꯔꯦꯝꯕꯤ, ꯁꯅꯥꯂꯦꯝꯕꯤꯕꯨꯗꯤ ꯊꯝꯕꯤꯔꯝꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯔꯤꯇꯨ, ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯏꯃꯨꯡ ꯑꯁꯤꯕꯨꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯅꯅꯕ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯄꯤꯔꯝꯒꯅꯤ꯫ ꯊꯋꯥꯟ ꯇꯞꯅ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯐꯪꯏ, ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯀꯥꯏꯅꯔꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯄꯦꯟꯗꯕꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯔꯅꯤ꯫ ꯊꯋꯥꯟ, ꯏꯕꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯃ ꯆꯍꯤꯁꯤꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯀꯅꯤ꯫ ꯃꯥꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯆꯟꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯑꯗꯣ ꯏꯃꯥ, ꯃꯇꯝꯁꯦ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯀꯗꯧꯔꯦ꯫ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯇꯣꯃꯥꯜꯅ, ꯅꯈꯣꯏꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ? ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯃꯥꯅꯆꯥꯈꯛ ꯀꯔꯝꯅ ꯆꯠꯀꯅꯤ? ꯈꯨꯔꯥ, ꯎꯖꯥꯎ ꯑꯆꯧꯕ ꯑꯃ ꯈꯥ ꯊꯪꯕꯗ ꯂꯩꯕꯅꯤ, ꯃꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯇꯣꯏꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ, ꯊꯦꯡꯈꯤꯅꯤ꯫ ꯅꯃꯥꯅꯆꯥꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯊꯤꯜꯂꯒꯦ꯫ ꯊꯋꯥꯟ, ꯄꯨꯛꯅꯤꯡ ꯄꯤꯛꯁꯤꯟꯒꯅꯨ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯎꯔꯤ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯈꯥ ꯊꯪꯕꯗ ꯂꯩꯕ ꯎꯖꯥꯎ ꯎꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯁꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯣꯏꯕꯅ ꯈꯔ ꯈꯔꯗꯤ ꯀꯤꯔꯤꯕꯅꯤ꯫ ꯏꯔꯣꯏ ꯂꯣꯏꯅ ꯃꯄꯥ ꯃꯆꯥ ꯎꯅꯖꯕ ꯑꯗꯨꯗ ꯊꯋꯥꯟ ꯊꯤꯡꯀꯠꯄ ꯉꯝꯗ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯕꯥꯕꯥ, ꯅꯪ ꯑꯗꯨꯝꯅ ꯀꯞꯀꯅꯨ꯫ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯄꯣꯛ ꯑꯃꯗ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯕꯥꯕꯥ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯑꯩ ꯆꯠꯄ ꯉꯝꯃꯣꯏꯌꯦ꯫ ꯊꯌꯥꯏꯅꯨꯅ, ꯊꯋꯥꯟ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯐꯝꯗꯒꯤ ꯁꯅꯥꯂꯦꯝꯕꯤꯕꯨꯁꯨ ꯑꯩꯍꯥꯛꯅ ꯄꯨꯔꯤ꯫ ꯅꯍꯥꯛꯀꯤ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯍꯥꯛꯅ ꯃꯥꯡꯍꯜꯂꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯄꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ, ꯑꯗꯨꯕꯨ ꯏꯄꯥꯕꯁꯤꯕꯨ ꯈꯔ ꯈꯖꯤꯛꯇꯤ ꯀꯣꯛꯅꯅꯕ ꯑꯩꯍꯥꯛꯅ ꯍꯤꯌꯥꯏ ꯆꯦꯜꯂꯕ ꯎꯔꯤ ꯃꯅꯥ ꯑꯅꯤ ꯑꯁꯦ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯌꯥꯏꯅꯨ ꯃꯆꯥ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯤꯅ, ꯕꯨꯕꯣꯛ, ꯅꯤꯅꯦ, ꯅꯈꯣꯏ ꯑꯩꯕꯨ ꯀꯥꯎꯒꯅꯨꯀꯣ, ꯑꯩ ꯂꯥꯛꯈꯤꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯌꯥꯏꯅꯨ ꯑꯃꯗꯤ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯎꯖꯥꯎ ꯎꯔꯤ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ, ꯏꯁꯪ ꯁꯪꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯊꯋꯥꯟ ꯃꯁꯥꯗꯨ ꯐꯝꯊꯗꯨꯅ ꯀꯞꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯁꯤꯃ ꯑꯋꯥꯕ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯀꯞꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯅ, ꯊꯋꯥꯟ, ꯂꯥꯛꯑꯣ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯅꯤꯡꯉꯝꯗꯕ ꯇꯧꯔꯅꯨ꯫ ꯂꯥꯏꯒ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ꯫ ꯏꯁꯨ ꯁꯅꯥꯂꯦꯝꯕꯤꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯥꯍꯧ ꯉꯟꯕꯤ ꯐꯥꯎꯕ ꯈꯣꯡꯂꯛꯂꯒꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯉꯝꯗ ꯍꯜꯂꯛꯂꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯅꯥꯂꯦꯝꯕꯤꯕꯨ ꯎꯔꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯩꯄꯥꯛꯇꯅꯤ꯫ ꯑꯔꯩ ꯆꯦꯟꯕꯅ, ꯊꯌꯥꯏꯅꯨ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯥꯕꯨ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ ꯂꯧꯁꯤꯟꯕ ꯉꯝꯂꯨꯗ꯭ꯔꯤ꯫ ꯂꯥꯏꯔꯦꯝꯕ ꯑꯃ ꯑꯣꯏꯕꯗ ꯑꯩꯍꯥꯛꯁꯦ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕꯅꯤ꯫ ꯁꯅꯥꯂꯦꯝꯕꯤꯅ, ꯑꯩꯗꯤ ꯄꯥꯕ ꯊꯋꯥꯟ ꯅꯨꯡꯁꯤ, ꯅꯪꯗꯤ ꯅꯨꯡꯁꯤꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯄꯥꯕꯒ ꯀꯥꯏꯅꯍꯟꯕꯅꯤ꯫ ꯏꯃꯥꯒꯤ ꯁꯅꯥꯂꯦꯝꯕꯤ, ꯄꯥꯕꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯒꯤ ꯄꯥꯕ ꯊꯋꯥꯟꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯏꯆꯥꯅ ꯂꯩꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯄꯥꯕ ꯊꯋꯥꯟꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯅꯤ꯫ ꯑꯩꯕꯨ ꯏꯄꯨꯗ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯄꯥꯕ ꯊꯋꯥꯟꯒꯤ ꯃꯆꯥ ꯑꯣꯏꯗꯨꯅ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯂꯩꯔꯨꯒꯦ꯫ ꯏꯁꯨꯒꯤ ꯑꯄꯥꯝꯕ ꯈꯪꯏ꯫ ꯅꯪꯒꯤ ꯄꯥꯕ ꯊꯋꯥꯟꯗ ꯏꯄꯨꯅ ꯅꯪꯒꯤ ꯏꯃꯥ ꯊꯌꯥꯏꯅꯨꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒ ꯌꯨꯝꯂꯦꯞ ꯆꯥꯔ ꯊꯝꯍꯟꯒꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯗꯨꯅ
ꯅꯪꯒꯤ ꯄꯥꯕ ꯏꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯕ ꯑꯣꯏꯖꯔꯣ꯫ ꯃꯁꯤꯅ ꯏꯄꯨꯒꯤꯗꯤ ꯏꯁꯨꯗ ꯄꯤꯕ ꯈꯨꯗꯣꯜꯅꯤꯀꯣ꯫ ꯁꯅꯥꯂꯦꯝꯕꯤ ꯀꯞꯄ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯃꯥꯅ ꯂꯩꯕ ꯎꯖꯥꯎ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯨꯝ 5 ꯍꯦꯟꯈ꯭ꯔꯦ꯫ ꯀꯨꯝꯖꯥꯁꯤꯃꯁꯨ ꯂꯣꯏꯈꯤꯒꯗꯕ ꯀꯨꯏꯁꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯊꯋꯥꯟ ꯃꯍꯥꯛ ꯃꯃꯥ ꯏꯕꯦꯝꯃ ꯏꯌꯥꯏꯅꯨꯅ ꯁꯤꯟꯗꯨꯅ ꯈꯨꯜ ꯊꯪꯅꯕ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯥꯖ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ, ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯣꯜꯂꯤ꯫ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯆꯟꯅꯨꯄꯤ ꯔꯤꯇꯨꯕꯨꯁꯨ ꯄꯣꯛꯃꯤꯟꯅꯕ ꯑꯃꯒꯨꯝꯅ ꯈꯜꯂꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯅ ꯊꯋꯥꯟ ꯃꯥꯅꯁꯨ ꯌꯥꯝꯅ ꯄꯦꯟꯖꯩ꯫ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯂꯦꯝꯕꯤ ꯑꯃꯗꯤ ꯎꯔꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯔꯤꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯀꯨꯝꯖꯥ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯗꯗꯤ ꯏꯌꯥꯏꯅꯨꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯤ ꯑꯃꯁꯨ ꯍꯦꯜꯂꯛꯀꯗꯧꯔꯤ꯫ ꯍꯥꯟꯅ ꯋꯥꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯊꯌꯥꯏꯅꯨꯅ ꯄꯤꯔꯝꯕ ꯎꯅꯥꯒꯤ ꯌꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯊꯋꯥꯟ ꯃꯥꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥꯏ ꯆꯨꯝꯗꯨꯅ ꯑꯑꯣꯟꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯣꯏꯈꯤꯕꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯧ ꯊꯥꯖꯕ ꯑꯃꯨꯛ ꯂꯨꯍꯣꯡꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯔꯥꯎꯕꯅ ꯃꯁꯨ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯖ ꯃꯥꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤ ꯑꯃ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯊꯋꯥꯟ ꯃꯥꯗꯤ ꯃꯆꯥꯗꯨꯕꯨ ꯎꯕꯗ ꯇꯁꯦꯡꯅ ꯉꯛꯏ꯫ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯥꯅ ꯎꯔꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥꯔꯦꯝꯕꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯐꯝ ꯑꯗꯨꯃꯛꯅꯤ꯫ ꯊꯋꯥꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯃꯥꯗ ꯌꯦꯡꯖꯩ꯫ ꯏꯌꯥꯏꯅꯨꯅ ꯏꯁꯨꯗꯣ ꯑꯩꯈꯣꯏꯒ ꯂꯥꯞꯅꯕ ꯉꯝꯗꯕꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯈꯣꯡꯗꯥꯔꯛꯂꯤ꯫ ꯏꯁꯨꯒ ꯀꯥꯏꯅꯔꯔꯣꯏ꯫ ꯊꯋꯥꯟ ꯎꯔꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯑꯑꯣꯟꯕ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯔꯝꯂꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏꯕꯨ ꯀꯥꯎꯒꯨꯝꯁꯤꯀꯣ꯫ ꯑꯍꯣꯏꯃ, ꯄꯦꯟꯖꯔꯦ ꯊꯌꯥꯏꯅꯨ ꯃꯥꯅꯁꯨ ꯃꯆꯥꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯈꯤꯕꯗ꯫ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ ꯃꯆꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯃꯃꯥ ꯃꯄꯥ ꯑꯁꯦꯡꯕꯅꯤ ꯈꯟꯗꯨꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯋꯥꯟꯒꯤ ꯏꯃꯨꯡꯁꯨ ꯑꯋꯥꯠꯄ ꯂꯩꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯎꯔꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯧꯖꯥꯜꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫